Mamana koithoklaga laknaraklabadudadi nupado mamai hangatna yengba ngamlaktre. Mamada yengba ngamdringai talaktuda pocket yawa phone du ring lai. Yarik nganba chakhumdagi praprap thokre aduga mathakta chumdring karae. Yumdugi khwai maton oiriba floor du da karaklaga balcony du hek yobaga call laklibadu receive tawe. Kay paule. Asomda yarelba mana fangliba report singdu yenglaga. Sir, aina khara thiba kanbagi mahi phange haigadoira private hospital kharagi report ayi khutale. Makhato. Pulapna hospital tarasida haukiba chahi mari muksida around 20,000 patient rejected ki report lay sir. Aduga mana yarik nganba khara serious ta na haire. Hayuni, ay tayo ni. Sir, missing organ ki report na anamboi. Yarik nganba makhut yet ki khubi duna magi pishum du da hot duna. Hospital dara dugi background check torabo. Tori sir, major ori badi Tampha hospital ga Naraka clinic ni. Par, aku pawado ay office ta laga sanarasi. Pani sir, ado sir. Kay wale. Mga ni chako waluraga adumak station da lagbiradra. Ahoy, laani. Ma'am na kay da puri ke sir. Sizada. Ado di lambi bulle ne. Yarik ngan ba konjel do khazik ondu na haire. Noi madam tilamaga ahina mug station da. Yarel basa noi. Yarik ngan ba na. Pare pare. Ado di pothazaro nangsa. Pani sir. Call do tham krabatong yarik ngan ba ahang ba atiya do da yengle. Uthok taba haidok taba anam kan batana magi hainabi oiriba nupani yarik ngan ba. Kari wakhalda muglayung nariba magi koksida. Kari chamam naba wari oiriba. Kari aron ba thabak oiriba. Kari aruba wafam oiriba. Matam kaubi mahakte pungpham kaiba yade hairido. Athingba thambino hairido. Madom leptana chatke hairido. Kanana bu thingba ngammi bage matam kaubi mahakpo lepalaita chatkibana. Leishna amadi yarik ngan bage luhongduna leminarakpasi tha taruk haikre. Ayuk nganna mau ama oibage mathau tawduna mapuroibana thabak chatpa nangnanaba haiduna chak thongli leishna do. Leimasu leikaigi marup tai haiduna chathokkiba talakni. Puriklembana leikaigi ahal singa chaklen ama lei haibagi ngana chathokre. Chak thonglingai phone lakpagi makhulduda leishna kanano haini yengle. Loya ngamba oirambaduda maso koldu e. Yam thazadaba mi ma phone tawraida. Heglu hongkibadagi noina tin nause. Aiga se loin he kaw kramalene. I pawga se amte kharaktiba. Noi husband bu leikibro. Leye office chat panang na ba na aina chak thongambani. Maugo oibasibo kamay toge. Is it difficult or easy going? Pikling ay dagi aduklu na tinarakpa oibana ikoy dana wari watay tawriban. Laisna sunokla na. Not really. But sometimes it's hard. Nangi duty di karam kantage. Night shift oibra natraga morning lo. Numit humni shift po na ye. 3 days morning shift aduga 3 days night shift ni. Tumba chabadi kamay tawri dude. Nasaga patre nang di adum manage to bangam bro. Adum ngam nawa manage tawri haidoni. Loya ngamba leishna na hairakliba wado mun na tai. Ngahak wari do thabaki kaigi wari atay khara sanaraba matong loya na tapna marak thatlei. Yarik ngan bai wadi kamay tawri. Yarik ngan bagi wa hairakpaduda wakhal amada saramba wari do wakhal nungai daba room da lagle. Magi matawda any changes ubro kamay tawri. Leishna tapli hairai khonjel tudi picture pixina. Cold-blooded jerk ni madi. Loya ngamba nokle handaki leishna gi waduda. Pura mahajaganat arimba laido aduni mana ori sa ingonda. Haima, kaino ba? Cold-blooded side ulaga amuk na lanjadaba sairaba. Kay doro ino, atay di. Mana nanguna kay harino ba? Handakti, khonjel do kharak kalap na makhatarae. Ho chak chabay haiba changasune hoi tamakhaini. Adagi ka changakpada thaina baigasa. Pura aise mai mache dungai. Bebardi ne pura ayobini. Aduga limsinabadi pura aina harisini. Agyasi hoida wari saradi ya agyasi sa lakna dana toy. Aiga wari saba kaido
once in a blue moon haido aduni maida aine pangsawda sawningi da nati ita ye nati manaba as nati my good friend Leisna gi comfortable zone si magi marup sing sin magi ban leitaba dong dong wa haifam tampham si magi marup Christy Albina aduga loyang ambani marup ahum si magi di secret diary magi aronba awawa wari pumba makhoi ahum na khangdaba leite loyang ambana kaino mabu nangna hinspira phau udraba haisa mi atei nu padi mai mai duna michi khachilak pada ngau chile haine aduga mana nangi michi udriraba Leisna ma thoi nu ngai jada amuk su tapna solae khara serious tone da khangde da loya ma aibo sukhan khandaba mal ma ge to pakana ma leiba sumal yari kibo ai di thaja de da mahausa dei so hona ma se nupi kya ya gandaban reserve oimandana college ta sumayang nupi ga tribal nupi mayam ni yomak pan koi tan tan dan ado ma na di mi sing du da yaning bagi rek am to utkhide aduga kamaina magi mi ma leidoino leirade engon da sohar kanina ado aseng ba college matam da nupi ga koirak praba ma se nanga polak panina nangdi khangamne aina so jik ta haridun mina dum pamjarak pani haidana rente mapan song thok thok lakta banu pan noi husband ado aina cha thau se hair phaune si khang khang banu pa ko Leisna loya gi seng na hairak pa wa du da nokche ado noi darling di kamain tawre lohong banu meta thengna badagi amuk phau thengna phanghaude hai gandhi oja nupi ga khire koi Leisna aikhoi ima daine ma na hena khadang no poidor chagloi dribo tonglom dagi khangai hairak pa du da Leisna makhuta paramba phone ga makha da khangta ta ke lau thaba oibana loyangam bana hairak pa do ihau hauna tare do kidore tabro Leisna yarik ngan ba tung da chaple paga leram badu da Leisna di khangle yarik ngan bana makha da tari ba phone du khungatuna paire screen du da loya haina chongthok tu na leram call du supai du na lerame nupa do magi mana da phone du thamladuna ai khangi broina loyangam ba khonjel du khangladuna hai ambung nungai ribo nanau bu ningbi driba kai gino as nanau di yambung gi khonjel ta da ba ehing tumba yadre wari du ya higat parom da chatmina kre ani du supalap ya higat laduna makha tane adu nu pi sidingakli asigumba yarik ngan bagi adugumba side to ubadana hena ngakle yarik ngan badi wari du hena makha taraduna thana oibasibu yam free oiramni khali rabanambu inau SDO saya as tallida thana gamarup oibasi nongmai matona chindana mak to mal yani adum namjaraki station da pung kya yaudono noi wife na chak thongkrabani antenna signal si di nahonda loin phangle ramene nupani do amuk nokmine loyangam bana phare du nang su phasan duty chalur ai office na bolushilagi Leisna lebena tro yarik ngan ba ngasai dagi walang anglaktana tumen lebliba Leisna di yenglei aduga lei phare du Leisna ai shu thamage ko nongmana wani pulab law chak jase hoi nakandagi Leisna lei khangbana hairakpani wado loya amukasu makha tare phare thamiko oina call du thamnabado phau maya higat nei ani do Leisna ngasi yarik ngan bagi asigumba carefree side se ubada masada confuse amadi iwoi oijare chagthiyo ai jaglam khanghai hairakpa du da latli hoi thirage aduga mana Leisna kaibuno haibagom yarik ngan bada mamit ani du na yengle chak thongi kanda nupa ga wari sana gano matungda Leisna yarik ngan bagi wahai du da amuka hena sok chatkre Epilogue Sofa du da famna thongjin du da haifet yengli nupa do ko inu suk changa dini yarik ngan ba khabar yengli ba du na changdre table du da thamamaga ka dagi thokle makha da kumlakpada chakhum da wari sabagi makhol taba du da maso changak tu ne yenglakpani Leisna na noklaga wari saramba du da chaplepe Leisna na nokna dong ga wari sabadu uraga leplambado tapna makhong thangba hore Leisna na noklaga adonoi darling di kamai tawrige lohongbana mita thengnabadagi amuk phau thengna phanghaude sanarammi ba wari matang simadi mama yek singna tahori phone du dagi nupagi khonjel taraklabadu da tungda lebliba nupado bishum ani du samjinnaduna khanghai hairoi chagloi dribo
Give me your bad days, give me your good days, give me your happy and give me your sad. I want to love you, all of you. Don't just give me your smile, give me your tears as well. Don't just tell me your dreams and what drives you. Tell me your nightmares and the things that hold you back. Give me your body, but also show me your scars. I'm not just here to hold your hand, I'm also here to understand. I'll pick you up, I'll brace your fall. Don't just let me walk beside you in the sunshine. Let me hold you through the storm. Give me all of you. Let me love you through every single piece that makes you, you. Pamja heleda pamubi na hakse, nungshi heleda nungsibi na hakse, pamu heleda thawai na hakse. Kalae, pamure, piningdre, pithok ningde atopa kanada. Utloi, piroi, takloi, khanghalloi, yenghalloi kanasu. Leishna yairik nganbada munna yengle. Kari wakhal khanduna asigumba wase hairakpano khalli. Natraga mana tauribadu yamna soirabra amuksu khalli. Leishna kai haigadobano khumpham ama khangde ngai haktuda. Yairik nganbana chak thongle kanda district over go eduido. Matungda togan. Nangna pamlabudi kaided. Wahaidu ka khairamlaga mamai leithoklaga chatkhige tawi. Adubu Leishna na tahana makha tarae. Chakti. Yairik nganba chap lepi. Mamai leithorakpa natte. Chak semage kuirui ngahakdang kahadamuk changbikhrano. Itap tapna ikoi koizana bevharda ingna hairakpani nupido. Yairik nganba mamaidu tapna leithoraklaga dining table dudagi chair ama chingthoklaga phami. Leishna do yairik nganbana chanaba chaktu semladuna puthorakle. Laiwa iromba ama kanghau ama aduga champhutka ningthina mathelsingdo haplaga puthoraklabatung nupado chak chaba haukhre. Mahausana nupasi bamboo sutke production se yam pamjabani. Laiwa iromba tauramba seda madi hena pamjana chakre. Chak hapake yambo. Yarni. Pukthalabo haisa. Chakhumda machaga mamogana tauribadu ubada leimadu tumin yeng. Minat mangarom di pharabani mana halakpado. Macha mamaugi mataudo ngahak tumin yeng laga leiribani. Yairik nganbana. Nangdi pung kya chatoino hospital da. Aide night shift tai horen pung taruk swaidai thoadawni. Chatpadi kamain doba. Adum line da thoge. Hai, yaroi. Mamagi khonjal tarakpada yairik nganba mamai leithore. Leima changaktuna. Numidang wairamdudabu imausi matomta thadokadro. Nang thabak kayam chillage, ha? Ai kimda haidridaima. Hangbada ngairi. Imauna line gari da chatke haisi nang nahana wamang yalamgani. Adunani. Ima, ai kashu haide ko. Hai, nagun khangi. Noi na pa na chase yam haising bani. Bema, namdana thilalu. Mamauda phatle silaktuna hairakpani. Yani dai gasi. Yaro. Ai gasi dine yaroi hairisini. Thilalu kaino numidang wairamduda imau matom ta thogya bro. Yade. Ai gasi na yade hairisini ko. Machanu pada onsila aga. Hai, thillo hairisini. Yam kumthokanu ko. Ngang dana thokre leimado. Yairik nganba mamana thokhibadu yenghawi. Aduga Leishnadi yengle. Leishnadi kai haidobno khangdre. Tofam khangdraduna tumina mamaidu luktaragale. Yairik nganbana tapna. Ibung mari swaida halakani. Aduga thinbirage. Ya bro. Leishna yairik nganbada mamitu khangyeng yengle. Ya bro yada bro. Yaye. Imaga chak chaminaro dudi. Ai loishinaba taurage. Leishna mana charambagi kondo loisinge tauzai. Adubu nang haude. Nupaduna phat loishin kibana hali. Aduga veshin leiba adumda pukraga phat phengdoklamli. Wa amata hainada. Hannasu yenglamda chakhomdagi prap thokre. Leishna na asomna mabo loina bibasini. Mana amuk confuse oiriba. Magi tofam thokpa mapuroiba amada. Magi pifam thokpa pige khana hotna jarabaso. Nupa mana di thaidoktuna adumak hek thambiram. Chamamnaba khoirang hanba. Yairik nganbagi mataushida. Ma tasengna makok ngaurabani. Aibo somna kyam kuina inthokpige hairno yairik nganba. Aikhoini thaina loina khibagi marido. Nangna hek thugairiba kaigino. Nangi arepa amata sengna leirabra.
Leishna Chakhomdagi Thoglaktuna, Yarik Nganbana Mathakta Kakibadu Yengjahowi, Upai Leita. Tethoba, Leikai Mayam Laklibadu Unaduna, Wari Watai Tauri, Magi Loinabi Santiso, Maga Unavalak Pamakoi Karaduga, Wari Tauri, Leikai mi Amana. Tamo, Handakisimadi, Tamoni in Vidawayadavan, Ekodi Tamonatana, Mating Hangpam Sulati. Kayam Kanangam Drino Nina Chanapiduba. Tamo, Ichaduyam Kananari. Sales Ekodi Matik Channel Javanatid, Nomagi Suraga Chap. Imong Thakboy Bana, Ichanupise Panabala Ying Bangamte. Aduna Yaragadi, Tamone Quibanungshibi. Equigi Mating, Kitang Pangbi. Tethawang Hakwakal Taudunale, Manakta labor boy to Lamlaga, Karigumba Ama Iri, Aduga Chimachet Ama Setlaga, no part of the Pire. A ying pung nipan nang naba, a hospital the law. Aduga Karikam Dobano, Hibado, Egadaners. Aduga Jese, I encountered a Piraga, Makoina dum specialist ama recommend torokan. Aduga ning thini ying laga dum yanida. Yam no majoritam. Tamugi to bimal si nanong na punsigi kauser. Si hai to na nupado thokre. Santi saita na kamdori. Handaki latest ngak tarosibo. Mani chema hozik ne master pursuing ga graduation tori bang atani. Phare ne hek ubada atum apamba haido. Aduna nang every detail singdo horin engon pau pau PDF puresu natraga pen drive oresu ne thuna engon de walak na batau ko hoi chema ado aigi wado haiba loidringai santina nupidu da chekhaw ma pire nupidu sumanung de yauri badu yenglaga horin nungdang pung tarit nang naba ai full details to ichema de yo hanjeraki santi hoi haigum mangak nomi nupidu nokfet tawraga thokre Santi, magi nupada onsel aga. Kana no unabi kridubo. Arak pa unare. Handak thagi kayam yamage. Pulap na 5K hendo mali. Ado ngay ko. Nacha nupa angaw budo Manipur da thoglak pa ngamaroi hay bro. Chahi di matang matam chap charaban. Nupi angang thiba matam hen ki batare ne. Khangde, nacha nupa do mapalaw banina hay nata na yade. Magi apamba duni tawris. Moy mapana su karasin lang bira di padoba. Tethaw bang hak tumin lay, aduga ay yak pada phone tawke. Station mapam da ngasi kana off duty plus on duty layba. Staff makhaidi report yenglaga layri. Yarik ngan bado. Gari accident da khak ngasi gi numit sida mi manga sukre. Aduga hospital layriba sing sida illegal oiba. Yawba yawdaba mayam do amuk yengli. Aduga crime branch tagi mana pukning changna thiriba case tugi matang dasu ma yengli. Calling bell du kingduna constable ahandubu kaure. Tamane kay lere sir. SI yerin badu amtala ona haybiuba. Phani sir. Minute manga muklay baga yaril basu lagtuna mabu salam kotli. Sir, aibu kobi babu. Pham. Yarin ba chair du chingthoktuna phami. Kay baule. Aina haibadudi kamain dore. Sir, chingnaba yaba misakle. Adubu exact haibadi ngamdre. Kamaina kamdona asigumba thabaksi chahi taramuk sida professional oina Manipur sida tawrambasi ay tasing akiba po isa. Aina haiba imungdugi case tudi kay clue fangi. Sir, madugi case tugi wafam hairadi hojik aikoina naraka clinic hairibasi chahi tarani thoigi mamangda ningthi hospital haiduna lerm. Hospital si lingkalak pa ikuy dana tragic death case ta mga mo FIR panki. Ben tawki. Aday di alum tingjin kri. Matam chupagi win. Madudagi chahi mga rumayam dagi luat kraga inaw na naraka clinic haiduna amuklay ribasin. Tampa hospital ki patient kuding maki diagnostic test pumba asigi naraka clinic sinataw. Masisam na hairabada, sir, mayam dagi ichupa haidun. Hospital sida laying ba kidney, lungs ki problem lay ba patient singsi thuna anaba phabagum mayum dahalaga after 3 to 4 months ki matung day talayti. Yarik ngan ba wakhal mon na khoizang na phazana tari yarel bana aduga sir. Makadaw. Sir na hairiba imungdugi case matamama ningthi hospital hairiba hospital aduda laykiba tragic death tugi manung chal.
Yairik nganba yarelbada sakfamdu khajik hongduna aina chingnaribase achumba oirabra yarelba yarelba khumba ngamdre mai thongduda aduma khangle yairik nganbana chumle haiba ngahak akopa wari saraba tong yarelba thokre yairik nganba mamit uishinduna ngahak wakhal khal